Manipur Top Channel gi Maikei digi tendak pamaruiba paung kutang memda thamjagi ahanbada panam pauksi digi lokusaraga Manipur President rule thamkibaga loinana Manipur Legislative Assembly suspended animation da thamkhre N Beren Chief Minister phamdagi resign tawkraba matung ngasi state asida President rule PR thamle hani India gi President Draupadi Murmu na laukthrakre adomena Manipur Legislative Assembly amughana hingatpi yaba suspended animation da thamkhre Kumza English singa samapan gi yangkai ga mathoi digi state asida President rule thamba Handak kesi tharaga taraga mathirak subani ngasi nungthil India gi President Draupadi Murmu na thokpa gazette amada haujuk Manipur lega ki oidiba phiba misigi matangda state asigi governor na pirakpa report amadi atai paudam sing kupna yengsilaba matung Indian Constitution ki article 356 ki matung ina state asida PR thamlaikhi Center na lokhalaktiba khongthang asi BJP gi state lengang na ministerial candidate puthokpa ngamkhidraba matungda laukthrakibani N Beren Center ki lusingba singa Delhi da unaruraba matung mak masa CM phamdagi resign tawbagi sirol Manipur ki governor da pisin kibani BJP ki North East in charge Samit Patra na state asigi MLA singa loinana kyarag hana khana naina khrabasu sabsabu warep amata lawba ngamkhidi Prime Minister Narendra Modi ki USA khongsatagi halaklaba matung state asigi minister amma khallaba yai haina thajnaramani Ningsingwa yabadi Constitution ki Article 174 Clause 1 gi matung in State Assembly asi makoi gi aroiba sitting matam madudagi tha taruk hendoktringai da pangthokadabani haina pali Manipur gi oina aroiba sitting asi kumja English ngani ga kunga mari gi August taragani thui ori State asi gi oina budget session jo hokibani to kaba numita pangthoknaba matam lepkibani adobu chief minister amadi ma ki council of ministers sing pham thatokhibadigi session adu yei thoktuno lakhibani amaromda ngasi thokliba PR gi gazette asigi matungina assembly dissolve tawroi suspended animation gi makhada thamgani assembly dissolve tawragadi parliament session da khanagadabani PR gi makhada assembly dissolve tawba amadi dissolve tawdaba haina ani laidi Haujuk thokliba order da assembly dissolve tawba haina panma leithi assembly dissolve tawba taragadi union cabinet amadi parliament ki ayab sangi suspended animation PR lauthokhrabani na caretaker CM gi hak leitri hari loinana thani gi manungda CM khanduna assembly hingat hanba yai haidene su pawsu da makhatana phungdorakli Manipur Police ki thadrokpa update angatang myam na thamjagi yam thuoningdaba thawdo aboina ngasi numidangi sarongna pung 9 muk taba matamda fratricide suspected case oirangani haina singnaba ma Imphal West District ki Lamsang da leiba CRPF ki camp manungda CRPF jawana mana open fair tarakpada spot tumaktada CRPF jawan ma ki kolik ani sire duga atopa nipana mana aso open nang lehari Madugi matungna mak mathanda maki service nungmei duna kapsin jaduna masa mathanda suicide tawjakri hainasu update asita pali aduga maki personal F120 koi CRPF to belong tawbune hari loinana police ki senior officer amasum CRPF sing hari isut mafamdura arrest tawkhreba wafamasu update asita makhadana palakli